Manipur ki Chief Minister Yumnam Khemsan Guwahati da Kuki Council ki wari sanlag bidamukta thungkhri ngasi ayuki sarona pung 13 muk taba matamda Chief Minister Yumnam Khemsan Imphal Airport thadokhibani amoromdana Manipur ki Chief Minister Yumnam Khemsan gi mahakna Kuki Council ki Guwahati da unanabagi decision asibu akan mamongda kokomi gi maikai condemn tarakli Kulai paidun lan horiba People's Defense Force ki masing yamlaba lanmi kya kulai thadokuna Myanmar junta lengakta surrender tokri haukiba sai ing lisingani ka kunga mathuidi ki hauduna Myanmar junta lenga ki mathakta kulai paiduna lan horiba People Defense Force PDF ki masing yamlaba lanmi kya ngarang Myanmar lenga ki makhada leiba mandale the base toba Central Command kulai thadokuna surrender tokri Myanmar junta lenga ki Central Command surrender tawgi mandale the pangthokiba asoba thoramanduda mandale region gi Chief Minister Yu Mayo Ung amadi Central Command Brigadier General Ong Te Susarugaki haukiba sai ing lisingani ka kunga mathoidigi hauduna Myanmar junta lenga ki matakta kulai paiduna sanglaba matam kaya lan horamlaba matungda nahan kulai thadokuna surrender torakraba PDF ki kedar singadugi manungda nupi kedar yankai humdoi yauna puna kedar sangwa katar unhari surrender tawbigi thoramadуда PDF ki kedar singa yamlaba kusu kulai kya su loina rakhi hari junta lenga ki maphamda nan surrender torakraba PDF ki masing yamlaba lanmi singadu Myanmar gi conflict zone sing oriba Mogok Takuwang Thabek yin amadi tuwang khamna singba tuan mafam singdagi hari surrender tawbigi thoramadуда Myanmar junta lenga ki Central Command Brigadier General Ong Te na hai ngarang kulai thadokuna sangjarakliba PDF ki lanmi singasi kulai paiduna lenga ki mathakta lan hoba sigi matangda apapata khantatana saruk yarubasu ngasidi apapata gi wakal munna khanglaklaba matungda junta lenga ki sangjarakpani makoi gi tungi punsi hingnana bigi damak mathau taba tengbang punamak pangani hainasu mangna phongdokhi Thauramadu kulai thadokuna junta lenga ta sangjarakhraba PDF ki lanmi amana permission phongdokibada Myanmar paliba junta lenga du pamdabadagi kulai paiduna PDF ki makhada lanmi moina sangkibani adubo PDF ki lairiba makok thongba leader singda tariba wakhaluna duda pelaktabadagi ngasi mahak ki nupi amadi masa nupi ani ka konana junta lenga ki mafamda kulai thadokuna sangjarakibani hana su phongdokhi nakalama romda junta lenga ki mathakta kulai paidun lan horiba People's Defense Force ki maikaidi ki masing yamlaba PDF ki lanmi kya kulai ga konana junta lenga ta surrender tawba hoglaikhre masing yamlaba PDF ki kedar kya kulai ga konana surrender tawrakli haina phongdorakli wafam asi Myanmar junta lanmi na sathaba propaganda amani haina yaningda phongdokli nakalama romda Nansu makata na PDF ki Naupurabi nupi lanmi yaw na puna lanmi kungani toy Myanmar junta lenga ta sangjarakri haina tuan ba news agency singa report tawrakli NIA na Ukraine gi miyoi taruk phakiba du Russia na India amadi Ukraine gi marakta singsep thab lalong amani India gi security da asobo hangam oiriba Matthew kanano Tourist visa paidun India da laklaba matung Mizoram gi lambi phauduna ainkai ni Indo Myanmar ngam kai paring landuna khulai paiba ethnic armed group singda military training amadi drone yauna masing yamlab kusu khulai singkaya consignment piramigi maral Ukraine gi national taruk NIA na phakibadu Russia na India amadi Ukraine gi marakta pamdaba thawdo wathok sing tholaknanaba singsep tharakpani haina Russia bu Ukraine lenga na maral sirakli source amagi matung ina NIA na Ukrainian taruk yauna America gi citizen ama terror conspiracy ki maral NIA na fort kibadu Russia gi intelligence authority na pirakpa input amagi matung ina fagat pangam kibani haina phongdokli haukiba sagol su numite Ukraine gi ambassador Alexander na Ministry of External Affairs ki makok thongbo officials ng unaduna Ukraine gi nationalist taruk adu Miyoi tarukpu NIA na terror conspiracy ki maral de NIA na phajin khibadu aran ma thongamani hairiba miyoi singadu India de illegal oiba thabak thoram amata satakhi blaiti NIA na Ukrainian taruk phajin khibagi thonga si Russia na leba ani gi marakta ukhatna na ba thona ba satharak khujil thoramani Russia na satharak terror kayang ngasi su Ukraine leba na numit khuding gi mayuk na ri haina makhata na phongdokhi hari India gi security da asabu wahang ama oiriba Matthew kanano NIA na terror conspiracy ki maral phara foreigner taret ki manung ama oiriba US ki national Matthew
Bendai ki kanano haibis India ki national security bu nainari miyam ki mafam da asobo wahang kya hangnaba hongnarakli America ki citizen oiriba Matthew Bendai ki si masana masabu malem ki tuan ba conflict area sing da saptuna documentary film number Miyoi amani haijarabasu hawkiba matamda militant amadi militia singa mahaka lainaramba mari gi matangna hangba yaba wahang kya tholakli news agency indians.com gi matung ina Matthew Bendai ki awang nung pok amati Myanmar de lebe kulai paibi ethnic armed group singbu military training piramagi maral NIN fort ki bani masidana tuna mang Indo Myanmar ngam kai paning da koina setuna kulai pai duna lan hori bu ethnic armed group singda join tauna na basu Miyoi kya unaduna honaram hadi masigi mathakta investigating agency singi makedigi Matthew Bendai ki na masing yamlaba drone kya terror group singda supply toramagi thabak sa tharami Mana tauramliba unlawful activities singa sibu kupna yengsinana ba unlawful activities prevention eki makata na thijinbagi thabak sa thari haina tuan ma news agency singa su report tawnarakhi amaromda Matthew Bendai ki lawyer gi mekedi gi Mumbai court mahakpo ain gi wangbar NIN na phabani haina habeas corpus file torakhi maki mekedi lebliba lawyer gi mekedi gi Matthew Bendai ki mathata case am tapan malithi adubo investigation sa thabagi mingda makpu phu saiduna ot navy gi thong sa thari haina su Mumbai court file torakhiba habeas corpus ta pali social media ra hauji video mas Kuki militants ni attack torakpane haiba viral oirakli oh kapaure Kukina Kuki Hmar Militant singa khuyak pina khibada dimasa gi nahas mai hauna sauri handakta Assam lenga amadi Assam na leba Kuki Hmar Militant group singi marakta khuyak pina khiba peace agreement memorandum of settlement MOS ta Assam da yaloi digi khunda dun lairaklaba dimasa gi nahas mai hauna sauri dimasa gi nahas na phungdora khibada Assam lenga ka pina khiba khuyak asida maiki asom da lairiba yellow fruit singa sauna akaiba lakhani Kuki Hmar singi traditional homeland ama pithokpagi mawongda chatharakliba thong asina dimasa gi lairiba lam amadi lenga londa sauna akaiba lakhani lenga na paikhalliba thabak singa si mafam asida lairiba yellow fruit singa hana tanapam thoi dimasa gi territorial right amadi saktam ngak paibis khwaidi gi maru oiba thabangni dimasa hairiba si puari di yenglabasu kasari haina khangnabi India gi awang pok thangma makai di khwaidi gi ariba tribe ama oina lairaklibani Sahi sani pan hina lebak ngak tuna leram laba tribe amani haina phongtokhi Tentana lusulak po ina to papa mana Brazil police na gangsters ngi matak sa tharakpa operation da Miyoi nipan Hatkhre Brazil gi police ngi mekedi gi thas gi taraga nipan Rio de Janeiro gi Favela community sing asobo red ama sathabada mapam madura leiramba gangsters singa mayukna bada yamdrabada Miyoi nipan Hatkhre haina Brazil gi authorities sing na confirm torakli Brazil Favela haina khangnaba mapam madura yamna pangal leiba criminal gang amagi commander Claudio Augusta dos Santos haina khangnaba commander adubu target torakpo operation ama police ki mekedi gi akan momongda nomai kapna gi thawdo ama mayukna khiyari